ꯉꯁꯤꯒꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ LS ꯀꯨꯀꯤ ꯀꯧꯕ ꯌꯨꯠ ꯑꯃꯅ ꯑꯁꯥꯡ ꯀꯁꯥꯔꯗ ꯑꯣꯄꯟ ꯂꯦꯇꯔ ꯊꯥꯗꯨꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ UAEꯗ ꯂꯩꯕ US ꯕꯦꯖꯁꯤꯡꯗ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯊꯋꯥꯏ ꯈꯨꯜꯒꯤ ꯀꯨꯀꯤ ꯀꯨꯟꯖꯥ ꯑꯅꯤꯒꯤ ꯃꯤꯁꯤ NIAꯗ ꯊꯤꯒꯠꯍꯜꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯀꯣꯇꯨꯒꯤ ꯑꯜꯇꯤꯃꯦꯇꯝ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯕꯪꯀꯔ ꯁꯥꯕꯗ BSFꯅ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯖꯦꯅꯤꯝꯁꯀꯤ ꯀꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯁ꯭ꯇꯥꯐ ꯅꯔꯁꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯔꯝꯕ KCP 3 ꯐꯥꯔꯦ꯫ ꯂꯨꯄꯥ,57,00,000 ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯏꯟꯗꯤꯌꯥ ꯃꯆꯥ 168 ꯕꯩꯔꯨꯛꯇꯒꯤ ꯍꯣꯟꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ꯫ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯦꯛꯈ꯭ꯔꯦ꯫ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯃꯥꯡ ꯇꯥꯛꯂꯦ꯫ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯇꯤꯡꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯋꯦꯁꯠ ꯕꯦꯡꯒꯣꯜ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯀꯦꯔꯂꯥ, ꯑꯁꯥꯝ ꯑꯃꯁꯨꯡ ꯄꯣꯟꯗꯤꯆꯦꯔꯤꯒꯤ ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ BDFꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯁꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯛ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯅꯝꯕꯣꯟ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡꯒꯩ ꯑꯦꯌꯔꯐꯤꯜ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯍꯦꯔꯤꯇꯦꯖ ꯑꯃꯁꯨꯡ ꯇꯨꯔꯤꯖꯝ ꯁꯥꯏꯠ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯑꯣꯏ 3ꯇꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 2 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ LS ꯀꯨꯀꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯥꯡ ꯀꯁꯥꯔꯗ ꯑꯣꯄꯟ ꯂꯦꯇꯔ ꯑꯃ ꯊꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯕ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯕ ꯃꯣꯡꯕ ꯍꯟꯕ ꯎꯃꯪ ꯂꯥꯏ ꯖꯥꯎꯔꯨꯕ ꯁꯪꯁꯊꯥꯟꯗ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯑꯁꯥꯡ ꯀꯁꯥꯔ TV ꯗꯤꯁꯀꯁꯟꯗ ꯅꯍꯥꯛꯀꯤ ꯅꯝꯊꯥꯛꯀꯤ ꯃꯣꯅꯣꯂꯣꯛ ꯇꯥꯕꯗ ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯂꯛꯄꯗꯒꯤ ꯑꯐꯣꯡꯕ ꯆꯤꯊꯤ ꯁꯤꯃ ꯂꯥꯟꯊꯣꯛꯆꯔꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯏꯇꯤꯍꯥꯁꯤꯛꯀꯤ ꯄ꯭ꯔꯨꯐꯀ ꯀꯣꯟꯅꯅ ꯃꯈꯥꯒꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ꯫ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯇꯥꯡꯈꯨꯜꯅ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯄꯤꯔꯛꯎ ꯕꯦꯖ ꯑꯣꯟ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗ꯫ ꯑꯅꯤꯁꯨꯕꯗ ꯇꯥꯡꯈꯨꯜꯁꯤꯡꯅ ꯁꯣꯝꯔꯥꯇ꯭ꯔꯦꯛ ꯕꯔꯃꯥꯗꯒꯤ ꯆꯥꯁꯠ ꯔꯤꯖꯟꯗ ꯆꯪꯂꯛꯄꯗ ꯀꯨꯀꯤꯁꯤꯡꯒꯤ ꯄꯔꯃꯤꯁꯟ ꯂꯧꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯧꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯃꯁꯨꯡ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯩꯈꯣꯏꯗ ꯃꯇꯤꯛ ꯆꯥꯅ ꯂꯩ꯫ ꯁꯤꯝꯄꯜ ꯑꯦꯚꯤꯗꯦꯟꯁ ꯇꯥꯡꯈꯨꯜꯁꯤꯡꯅ ꯀꯨꯀꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯖꯅꯥ ꯄꯤ ꯑꯗꯨꯒ ꯂꯝꯄꯥꯟ ꯄꯤꯔꯝꯃꯤ꯫ ꯇꯦꯛꯁ ꯑꯃꯁꯨꯡ ꯂꯝꯄꯥꯟ ꯆꯥꯔꯤꯕ ꯂꯝ ꯃꯄꯨ ꯑꯣꯏꯗꯣꯔꯤꯔꯥ ꯄꯤꯔꯤꯕꯅ ꯃꯄꯨ ꯑꯣꯏꯗꯣꯔꯤꯔꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ ꯀꯨꯀꯤ ꯇꯦꯔꯤꯇꯣꯔꯤ ꯏꯟ ꯃꯅꯤꯄꯨꯔ ꯍꯤꯜꯕꯨ ꯇꯥꯡꯈꯨꯜ ꯂꯦꯠ NACNIMꯅ ꯅꯥꯒꯥꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ UNꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯂꯝ ꯃꯄꯨ ꯑꯣꯏꯅꯕ 1832ꯗꯒꯤ 1838 ꯃꯅꯨꯡꯗ ꯀꯨꯀꯤꯗ ꯖꯦꯅꯣꯁꯥꯏꯗ ꯇꯧꯔꯨꯕꯒꯤ ꯋꯥꯔꯜꯗ ꯕꯞꯇꯥꯏꯖ ꯑꯦꯂꯥꯏꯟꯁ ꯑꯃꯁꯨꯡ ꯅꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯔꯝꯕ ꯋꯦꯁꯇꯔꯟ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤ ꯅꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯏꯕ ꯅꯠꯇ꯭ꯔꯥ? ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯁꯤꯖꯐꯥꯌꯔ ꯇꯧꯅꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯅꯈꯣꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛꯇ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯈꯪꯂꯛꯄꯗꯒꯤ ꯖꯥꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUF ꯁꯦꯝꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ꯫ ꯃꯔꯤꯁꯨꯕ ꯋꯥꯍꯪꯗ ꯃꯣꯡꯕ ꯍꯟꯕ ꯎꯃꯪ ꯂꯥꯏ ꯑꯁꯥꯡ ꯀꯁꯥꯔ ꯅꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯄꯨ ꯑꯦꯀ꯭ꯌꯨꯖ ꯇꯧꯗꯨꯅ ꯀꯨꯀꯤ ꯈꯛꯇ ꯉꯥꯛ ꯆꯦꯜꯍꯜꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯀꯨꯀꯤꯕꯨ ꯅꯣꯡꯃꯁꯨ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯗꯨ ꯐꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯆꯠꯍꯟꯈ꯭ꯔꯁꯤ ꯑꯗꯨꯒ ꯖꯦꯡꯊꯣꯛꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯀꯨꯀꯤꯁꯨ ꯅꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇꯔꯦ꯫ ꯀꯨꯀꯤꯁꯤꯡꯕꯨ 1992ꯗꯒꯤ 1997ꯒꯤ ꯐꯤꯚꯝꯗ ꯑꯗꯨꯃꯛ ꯎꯔꯤꯕ ꯑꯁꯥꯡ ꯀꯁꯥꯔꯒꯤ ꯑꯔꯥꯟꯕ ꯀꯥꯜꯀꯨꯂꯦꯁꯟ ꯑꯣꯏꯒꯅꯤꯀꯣ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯅꯣꯏ ꯇꯥꯡꯈꯨꯜꯗꯤ ꯒꯣ ꯇꯨ ꯍꯦꯜ꯫ ꯃꯉꯥꯁꯨꯕ ꯑꯔꯣꯏꯕ ꯋꯥꯍꯪꯗ ꯆꯔꯆ ꯍꯥꯏꯕꯁꯤ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯇꯥꯡꯈꯨꯜꯒꯤ ꯄꯥꯁꯇꯔꯁꯤꯡꯅꯗꯤ ꯆꯔꯆꯇ ꯍꯦꯗ ꯑꯣꯐ ꯌꯣꯔ ꯐꯦꯂꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯂꯤꯕ ꯃꯥꯜꯂꯦꯅꯦꯀꯣ꯫ ꯇꯥꯡꯈꯨꯜꯒꯤ ꯆꯔꯆ ꯃꯅꯨꯡꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯠꯂꯤ ꯍꯥꯏꯕꯁꯤꯃ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯏꯈꯪꯗ ꯈꯪꯅꯔꯕ ꯋꯥꯐꯝꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯡꯈꯨꯜ ꯑꯦꯔꯤꯌꯥꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯇꯧꯕꯗ ꯑꯥꯔꯃꯤꯁꯤꯡꯅ ꯅꯣꯏꯒꯤ ꯆꯔꯆꯁꯤꯡ ꯍꯦꯛꯇꯃꯛ ꯀꯣꯏꯁꯤꯜꯂꯤꯕ ꯅꯠꯇꯕ꯭ꯔꯥ? ꯑꯔꯣꯏꯕꯗ ꯃꯣꯡꯕ ꯑꯁꯥꯡ
Note that empty vessel sound must haiduna from your ls cookie haiba mioi asina open letter thaduna asang kasarda wahang hanglakli Iran gi Islamic Revolutionary Guard Corps na West Asia gi tongan mafam singda leiba US military base singda attack chathakre IRGC na thadokba warol amagi matung ina Saudi Arabia da leiba Al Kharja area base da akanba mongda attack chathaduna amang ata thokanki air base adu sijinaraga US na Iran gi tongan mafam singda landakibani mafam aduda America gi fuel supply aircraft leibaga loinana American airborne warning and control system su lei haina thajanari matung tarakpada IRGC na United Arab Emirates leiba Al Dhafra Air Base Bahrain gi Zufair Kuwait ki Ali Al Salem Air Base amasung Jordan gi Al Jara Air Base da akan mamong da attack chathaki Israel gi yamna maru oiba radar system amasu amang ata thokanba ngamle haina IRGC na claim tauki Thasigi tarama thoida Kamjong district ki Thawai Khulgi Kuki Khunja ani chingdagi ising pipe semba chatpada sakangdaba singna phaduna pukraba matungda mathangi nonganmada sina phangkiba thodok adugi matangda NIA da sinaduna thijil halagani haina authority singi maikeidigi thajaba pirakpadagi misi asiga mari leinana kotuna sarkar da pikiba pung nimphuni palgi ultimatum adu withdraw tokre Kuki jogi mioi ani sigiba thodok aduga mari leinana hokiba March 12 da Kuki Sada Hills Kangkokpi unit ki maike degi mihat asida chenaba singi mathakta akanba action lokhatgadabani haina sarkar da dabi tawraduna pung niphuni palgi ultimatum adu pisinkhibani hiram asiga mari leinana kotuna thokiba cherol amana hairibana misi asigi matangda sarkar gi mayedegi NIA da sinaduna thigathalagani haibagi thajaba pirakpadagi Sada Hills ki Kuki civil organization yauna tongan ba stakeholders singa punna mifam pangthoktuna khanaraba tungda withdraw tawkibani kotugi maigedegi thodok aduda laikhidraba Kamjong district ki Thawai Kuki village dagi Thengin Baiti amasung Sangkai village dagi Thangboimang Khongsai gi thodokta chenaba singi mathakta athubada chapchaba action lokhatuna imung manungi miyoi singda justice phangangadabani haina dabi tawduna lakhibani misi asigi matangda NIA na chathagadoriba investigation asi kayam yamna chumna pangthokadabano haibadugi limits status ama miyamda khanganbaga loinana oigadoriba phibam adugi palladuna case asi niyam chumna professional amasung politically neutral oiba mawongda chathanabasu dabi tawri loinana thodok asiga mari lainana victim family da mapung phaba justice phanganaba khwaidagi hena standard oiba transparency amasung integrity laina chathagadabani investigation asidagi lakpa phal aduna lamdam asida hojik oiriba law and order gi phibam asida miyamgi thajaba adu leihannabagi maru oiba warol amasu oigadoribani loinana asigumba hingsa amasung lawlessness oiba mawngsing asi region asida amuk hana thoktanaba kotugi maigidagi legal amasung democratic oiba mawngda kongjang changsinkhibani thodok asida laikhidraba singi imung manungi awabadasu saruk yari loinana miyam amasung civil society group singna lamdam asida santi thugaiba yaba chumdaba information sing amasung wathok lanthok lakpa yaba pausing sandoktanabasu appeal tawri Ukhrul district ki Thawai area da deploy tawriba BSF personnel singna mafam aduda Kuki militant singi oina aina yadaba mawongda bunker kaya sariba aduda mapung phana mateng pangle maram aduna thodok asigi matangda chenariba BSF ki unit asigi mathakta high level inquiry chathaduna BSF Act 1958 humpu Nepal gi makhada maduda chenaba singi mathakta matik chaba dandi pi naba khanui thought Khona BSF ki DGP da ngasi aiba cherol pisinduna taksinkhre BSF ki DGP da pisinkiba cherol aduda BSF personnel singna Kuki militant singi bunker sabada mateng pangle haibasi video amasung photograph singna mayek sengna utle haibagi wafamsu yauri Jennings ki contractual staff nursing dagi namhaduna sel khairamba mioi mari fare makhoi dagi sel oina lupa lakh 38 mobile phone taruk amasung pistol ama recover tawre haina police ki pauna hairi pawasi gi makha tarakpada faraba mioi sing adudi malom tuli yaima mamang lekai dagi khoisnam Roger sahi 18 lekai asimak dagi khoisnam Boyron sahi 12 changangai makha lekai dagi sinam umakanda sahi 92 amasung lamboi khonangkhong mayai lekai dagi RK Hera
Heramot Sahi Nipu Manga Kawi Police ki Pau Osina Makatana Hai Jenims da contract the Tabak Toriba nursing dagi Ain Kaina Sale collection Taubaga Mari Lenana Porompat Police Station da Aukiba Mastera Humdoida Register Taurokiba FIR Amaga Mari Lenana Sathakiba Investigation Amagi Matung Inna Muising Asi Pagatpa Ngamkibani Operation Aduda Police team aduna sel khaibada chenaba miyosing asi makoi gi yumdagi phagat khibani makoi sing asi dagi sel oina lupa lakh 38 mobile phone taruk amasung pistol ama recover tauki investigation asigi makha tabada KCP taibanganba group ki fund gi damak JNMs ki contractual sing adudagi sel sing asi collect tawbani hairi amromda security force na state asida sandi thamnaba leptana satharakpa khongthang gi manung channa Churachandpur district ki Hengle police station gi manung channa leiba Thangjing Chingi mamang tangba sarukta leiriba all Nabin area dagi nongoi amasung explosive material kaya phagatpa ngamle hairi Security force na KCP taibangan bagi miyoi mari phare haikibagi matangda KCP taibangan ba group na sengdorakli Haukiba March 13 kuntarukta Manipur Police Department na KCP taibangan ba group ki miyoi mari phare haina print and electronic media singda ablakiba miyoi haibadi Khoisnam Roger sahi kuntaruk malom tuliyaima mamang lekai Khoisnam Boyon sahi kulumdoi Malom tuliyaima mamang lekai Sinam Umakanda Singh sahi nipu humdoi changangai makha lekai amadi RK Heramot Singh sahi nipu manga lepham lamboi khonangkong mayai lekai hairiba miyoi sing asidagi apunba senpham oina lupa lakh 38 mobile phone taruk amadi pistol ama phangle hairiba si wafam asi Manipur Police ki semjin sajinba wahi ngaktani haina aina thingkraba lamdam asigi lalolup ama oiriba Kangleipak Communist Party taibanganba group ki publicity secretary Salenganba Maiteina khuyek piduna thadokpa cherolna hairi cherol asigi makhatana ningtam lalolup ki mingchat thinaba honabada paring naina satharakpa Indian Security Force amadi State Force anigi thawong asina maram oiraga lup asigi operation on eradication of public enemy KCP taibanganba group na Jenims Hospital da contract staff nurse lobagi matangda chathariba aran ahui singi maramda miyamda khanghankiba aduga mari lainana lup asigi mingchat thinaba honabagi thausil amani haina lup asina logdaba ngamde maram aduna lup asina hiram asigi matangda hena kupna thijiliba matungda marik chumba paukum makhatana soidana miyamda mayek sengna khanghanabagi damakta sem saba amadi thijinba haure haina serolsina makhata rakli West Asia da kudong thiningai oiba pibam mayong narakpada Lebanon gi Beirut da leiramba India macha chama humbudra taret hondorakre social media platform X da thagalakpa warol amada Beirut da leiba Indian embassy dagi thagalakiba post amada akhanaba aircraft singda India macha chama humbudra taret New Delhi phawba puthorakle mafam adudagi India macha sing hondorokpa handakna ani subani West Asia gi tongan ba mafam da leiriba India macha pumnamak kudong tiba nanghandanaba India government na angamba thakta honari haukiba March 13 dasu Beirut da leiramba India macha chama humbudra taret charter flight amada hondorakpa leikrabani miyosing adubu India gi ambassador oina Lebanon da leiriba Nur Rahman Sheikh na Beirut International Airport phawba thindoraki amaromda Qatar gi Indian embassy na mafam aduda leiriba India macha pumnamak Mumbai amadi New Delhi tamna hondoknaba thorang lokhatkre ahanba tangkaki oina Qatar Airways ki flight ani sijinaraga India macha chanipan yankai hondoraknaba thorang tauki ngasisu New Delhi Mumbai amasung Kochi phawba flight ahum pairaknaba thorang tauri hairi Len yauba akanba nonglei nungsitna Manipur tampaki mafam kayada chauna amang ata thogan khre ngarang ahing sitkiba nonglei nungsitna Bishnupur district ki Thanga assembly constituency ki manung chanba Thanga ithing amasung ngaramda yum ani humdokre nonglei nungsitna humdokraba Thanga ngaram gi yum adu khwairakpam thoiba sahi humpumanga apokpa leikidraba KH Sajor amasung Thanga ithing dagi Tongbram athumbi sahi humpunipal mapuroiba leikidrabi T Damugini khwairakpam thoibagi yum adudi nonglei nungsina chathina amang ada thogankhre yumthaki saruk makhai humdokhibaga loinana phaklangi saruk singsu ningkhaikhre aduga Tongbram atumbigi yum aduna yumgi mathak thangba jingagi saruk humdokhibani ahing matam oibana pochai sing kannaba honabada awaba oikhi yumgi pochai ayamba nongna chotkhre pau adu phangbadagi ngarang ayuk Indian Red Cross Society Bishnupur branch ki secretary H Roman amasung
Treasurer M Rakesh Kumarna Luchingba team ama changchin Tarpolin amadi tengbanggi polamsing khuchinnakre nakal amaromda ngasi numit yungba matung pung ama minute 12 rom tabadasu len yauna sitkiba akanba nongngai nungsina Bisnupur Thawbal Kakching district ki mahai marong thaba lopham kaya amang ata thogankre Bisnupur district ki oina mana masing marang kaina puthokliba Bisnupur district headquarter ga naknana leriba Tawbul Khoijuman Ngaikhong Kulenda chauna amang ata thogankre hariba khungang adugi lopham acre chama henbada Thabi, Kobi, Hawai, Amadi, Atai, Mana Masing Kaya, Loba Yadana, among Ata, Tokankre, Hari, Kaksing, Distriki Mafam Karadasu, centimeter ahum rom, Chauba, Len Tarakwana Maram Weraga, Kobi, Hawai Nasingba, Thaba Lokum Singda Kahena, among Ata Tokre, Tawal Distriki Oinasu, Akanba Len Aduna, Yum Kayagi Zinga, Hohon Kibaga Loinana, among Ata Tokre, Aduga, Manana Bisnupu Distriki Yum Kayasu, among Ata Toki, Hari, Infal West Distriki Wabagai, Amadi Akoibada Leiba, Kungang Singda Akanba Len Namaram Oiraga, Lomi Singna Tajaba Mana Masing Kaya Loba Yadana amang ata Tokre Awaba Nangnaba Lomi Singda Kudaki Oiba Tengbang Pibagi Tangai Padaba Leire Hainasu Kunja Singna Pongdok Narakli India Lengakna Haidi Tau Sungdopam Singda Sungdoktriba Tau Matik Chana Putoktuna Mathau Nithina Tauri Nongsup Asia da Handak Oirakliba Phibam Masigi Matangda Khanbada Petroleum amasung Natural Gas Ministry Joint Secretary Sujata Sharma Hai Miyamna Yum Singda Sizinanaba LPG amasung CLG Matik Chana Lairi LPG Sizinaba Miyoi Koti Ama Makai da Haujik Tau Matik Chana Fanghalli LPG gi matangda mahakna hai lebak asigi distributor lising kun mangada LPG gi awatpa laite numit khudingi cylinder lak yankhai miyamda fanghali maduna miyamna tonga thajabidanaba amasung thau phanglaroi haibagi mipaiduna ka hena langsin bidanaba leisin bidanaba abil tauri mahana makhatana polam sing asi paisinduna thamba amasung black marketing tauriba singi mathakta akanba thabak lokhatkani haina su phongdorakli Election Commission of Indiana State Mari amasung Union Territory amada pangthokadaba Assembly gi election gi matam lauthokre New Delhi da pangthokiba pawgi mifam amada Chief Election Commissioner Janeshwar Kumarna Assam Kerala Tamil Nadu West Bengal amadi Pondicherry da pangthokadaba election singi matam lauthokibani Kerala Assam amasung Pondicherry gi oina April 8 da mikal pangthokani Tamil Nadu gi oina April 12 da mikal pangthokpaga loinana West Bengal gi oinadi tangkak ani thokna April 12 amadi 18 da mikal pangthoklagani State Mari amadi Union Territory amada pangthokadaba Vote asigi masing me marida thigani Mikhal gi Code of Conduct khudaktagi chanaba honkre West Bengal gi oina apunba assembly seat chani mariputara mari lei anoba lengak ama semnabagi damakta tangai fadana seat masing sama nipu nipal phangdaba yadri handaki Mikhal asida apunba voter 6.44 crore leiri masigi manungda nupa voter crore ahum Lak humbudra humdoi lising humbutaruk sahum taruk ni aduga nupi voter masingna lak ahum ngakwi gane karor ahum lak yangkai mapal lising kuntaret sumna marifu marini third gender gi oina lising ama chamanga marifu tara lei Tamil Nadu gi oina apunba assembly seat masing chani kuntra mari lei apunba voter na karor taruk point tara nipal ni hairi BDF singna thengnariba awaba sing asi ubiduna lengakna thabak tawbiyu haina All Manipur BDF Welfare Association gi President SH Sanjit na phongdorakli Major Khulda leiba Manipur Press Club ki Kobru Hall da pangthokiba pawgi mifam amada SH Sanjit na hai lengakna BDF lising tara yauna IRB Ojana singba thabak lauragani haina pawse da yaurakiba adu haujik leiriba Manipur gi phibam amadi thabak phangdabagi wanariba asi yengduna association asina taramnadi oi hanadagi BDF lising tara yangkhai lei masida lising ani chanipal yangkhai di Ministry of Home Affairs na approve tawduna leire amadi lising taret chani di ngasi pawba approve tawdana leiri maram aduna makhatana laugadaba oirabadi haujik approve tawdana leiriba BDF lising taret chani asisu yauna lengakna convey letter thabiyu loinana hanadagi BDF oiduna laklaba sing asigi awaba yengbiduna nauna laugadoriba BDF sing asidagi honorarium tadana pifam thoi amadi lengakna su masi oithoknaba sinbiyu mahana makataraduna BDF singi uniform hanadagi phangdana lakli masigi damak sanction tawduna leiraba lupa crore ama lakh humpu henba senpham asi mangdanaba mari lenaba department amadi lengakna
फाइनेंशियल ईयर लोइद्रिङैदा अथुबा मतमदा सिनबियु करिगुंबा यूनिफॉर्म गी अवाबा असि कोखनदबा ताराबदि एप्रिल गी अहानबा चैयोलदगी खोंजंग फावबा चंगसिलकपा याय लोइनना बीडीएफ सिंगी ओइना सर्विस एक्सटेंशन सही अमखक्ता तौरिबा असिसु लेंगाकना सही अहुम तौबिनबा हानदगी एसोसिएशनना तक्सिनदुना लाक्लिबा असि थबकता ओंथोकपियु हाइरकले था असिगे अनिदा सेनापति डिस्ट्रिक्ट की नेशनल हाईवे नंबर 2 इम्फाल दिमापुर लंबी की काबिनाम खुल मयादा योट अमदी अतै पोलमसिंग पुबा ट्रक अमा मई थाकिबगी थौदोकता मपुंग ओइना चेनबा मियोय पुलिसना डिस्ट्रिक्ट असिगे काथीको कारोंगदा चथकिबा ऑपरेशन अमदा फाबा ngamkhre हाइदे पुलिसना फारबा मियोय अदुगी ममिंग रामायो बासुम सही 82 अपोकपा छटफांग बासुम कवी हाइदे पुलिस की पाव मतुंग इना ट्रक मई थाकिबगी थौदो अदुगा मरी लेनना सेनापति पुलिस स्टेशन ना केस अमा रजिस्टर तौदुना इन्वेस्टिगेशन चथाबा हौखिबनी इन्वेस्टिगेशन के सरुक अमा ओइना सेनापति पुलिस स्टेशन के ओसी अमसुंग प्रोबेशनरी आईपीएस ऑफिसर साबिन ना तोंगान बा सोर्स ना पिरकपा इनपुट सिंगदा युमफम ओइरगा पीएस असिगी एसडीपीओ ना लुचिंगबा पुलिस टीम अनि थोकना खाइदोक्तुना एक्यूज असिना लोतुना लेरिबा सेनापति डिस्ट्रिक्ट की काथीको कारोंग खुलदा चथकिबा सर्च ऑपरेशन दा एक्यूज असी फाबा ngamkhibani लोइनना एक्यूज असिना नुमित अदुदा सिनकिबा मारुति जिप्सी MN06A 0099 असिगा लोइनना मोबाइल फोन अमसु फागतपा ngamkhi हाइरि अमरोमदा थौदोक असिगा मरी लेनना लालोलुप NSCN GPRN ना फोंदोरकपगी मतुंग इन्ना लुप असिगा थौदोक असिगा हिरम अमतदा मरी लेनदे पुलिसना थौदोक असिदा चेनरिबा रामायो भासुम असि लुप असिगी मेजर ओइरमबदगी लुप असिना महांगना लुप असिदा उसितखिदबा मिसकंडक्ट सिंगना मरम ओइरगा लिसिंगनी कुनिथोइदगी हौना लुप असिदगी पोथा हनख्रबा मिसक अमनी महांगना था असिगी काबिनाम खुलदा योट पुबा ट्रक मई थाकिबगी थौदोक अदु नुंगाइतबा फोंदोकलदुना लुप असिना चथकिबा थौदोक अदु रामायो भासुमगी पर्सनल कैपेसिटी दा चथकिबनी लुप का करिगुंबा हिरम अमतदा मरी लेनदे हाइरि खना चैनबगी लाउ खोंगबा ताई हाइदुना लैकागी मैरा पाइबी सिंगना थोकलगा येंगलुबदा मैरा पाइबी सिंगदा नोंमै कापसिलमले थौदोक अदुदा चेनबा सिंग नोंमै यावना पुलिसता सरेंडर तौखरे प्रेसना फंगबा पावदा थौदोक असि ngarang नोंगालमदाई पुंग अमरोम ताबा मतमदा नंबोन पुलिस स्टेशन के मनुंग चनन लैबा स्टैंडर्ड क्लब मालोम अवांग लैकाई मयादा थोखिबने महौसागुमना लैकाई अदुगी मैरा पाइबी सिंगना नुमिदांगदा लैकाई अदुदा पामदबा थौदोक सिंग थोक्तनबा मैरा संगदा मैरा पाइबी सिंग पंदुना लैरिङै खुद सा यावना खना चैनबगी लाउखोंबा खोंजेल ताबदगी मफम अदुदा चंगसिनदुना येंगलुबदा मियोय खरा लैरंबा थेंगनखि मतम अदुदा मैरा पाइबी सिंगना लैरमलिबा मियोय सिंग अदु मफम अदु थादोक्तुना चटखिनबा खंगलुबा मतमदा नाकल अनिदा ngayak awai akum तौनदुना निंगाई संगदानबा थोखि तंजा अदुदा लैरमलिबा नाहासिंग अदुगी मरक्तगी नोंमै मचा अमा पुथोरक्तुना ब्लैंक फायर तौकी तुंगदा मखोइना तुंगदुना लाकपा 4-व्हीलर गाड़ी अनिदा खोंगलै थुना मफम अदु थादोक्तुना चटखिबगा लोइनना मखा ताना ब्लैंक फायर तौरमखि हाइरि थौदोक अदुगी पाव हेक ताबगा मैरा पाइबी सिंगना नंबोन पुलिस स्टेशन दा पाव फिकी पाव अदु फंगबगा नंबोन पुलिस की टीम अमा लाक्तुना मफम अदुदा येंगसिनखिबगा लोइनना मियोसिंग अदुना कापथोकलंबा तोकनिंग तरुक फंगबा ngamkhi हाइरि पुलिसना मखा ताना थौदोक अदुदा चेनरिबा मियोसिंग अदुगी खोंगुल लीदुना पाकसना थीबो हुंबगी थबक चथकी अदुबु थौदोक अदुदा चेनरिबा मियोसिंग अदु ngasi ayuk pung 3 मखाइरोम ताबदा नंबोन पुलिस स्टेशन दा सरेंडर तौखी हाइरिबा मियोसिंग अदुदी इम्फाल वेस्ट की मालोम तुलीहल मयाई लेकाइदगी थौदाम नेपोलियन सिंह सही 23 अपोकपा TS युमजाव सिंह उलौ चनुरा बाजारदगी ओइनाम स्वामी सही 20 अपोकपा ओ युमजाव उलौ मयाई लेकाइदगी सातिस माइबम सही 23 अपोकपा M शरद चंद्र अमसुंग उलौ ममांग लेकाइदगी रोमेश अहिबम सही 25 अपोकपा बसंता अहिबमनी लोइनना मखोय मरीना सिजिनबा नंबर थादबा अंगोबा मचुगी महिंद्रा थार अमसुंग असंगबा मचुगी शेवरलेट बीट रजिस्ट्रेशन नंबर MN06 LX 5577 सु लोइनरकी पुलिसना केस अमा लोखतुना थौदो अदुगा मरी लेनना मखाताना थिजिनबा हौख्रे मणिपुर इतिहास का सागोनरिबा ऑल कोइरेंगे एयरफील्ड असी हेरिटेज अमसुंग टूरिज्म साइट अमा ओइना लाउथोकदबनी एयरफील्ड असीदा इंडियन आर्मी की कंस्ट्रक्शन कया साजिलक्लिबसी कुदकता लेफनगदबनी हाइना सिटीजन्स फॉर दी प्रोटेक्शन एंड प्रिजर्वेशन कोइरेंगेना सिंदुना रैली चटख्रे यामलब मियोय कयाना सरुक यादुना चटखिबा रैली अदुदा सरुक याखिबा सिंगना ऑनर दी पास सेफ कोइरेंगे एयरफील्ड हेड ऑफ कोइरेंगे एयरफील्ड नेशनल हेरिटेज नॉट रियल
State haina thaba placard sing paiki loinana Koirenge airfield da sizinariba construction lepkadabani Koirenge airfield Kangadabani haiba slogan kayasu lauki khongjak aduga mari lainana Citizen for the Protection and Preservation Koirenge airfield gi convener Santa Nahakpamna haikibada India gi oina Moirangda lairiba INA gi site kumna Koirenge airfield asisu yamna maru oiba mafam amani Koirenge airfield asi second war gi matamda plane macha macha taduna layeng kiba amasung asok apan yauraba lanmi kaya mafam asigi akoibada lairiba mi singna chengchak puthokduna mateng pangkibani asigumba Manipur itihas ka sagonariba Koirenge airfield asi heritage site amasung tourism site ama oina lauthokadabani loinana mafam asi heritage site asi malemgi mafam sinba thungna khanganaba honagadabani haiki